अहानबदा मरो एबा पाउ मोरेदा पुलिस कमांडो की आउटपोस्ट कुकी टेररिस्ट सिंगना अहिंदा बॉम्ब कापसिंदुना लंदारख्रे कुकी टेररिस्ट सिंगना तुमुखोंग मोइरांगपुरेल मेइटेइ लेकाइदा ngasi नोंगालमदाइदा बॉम्ब नोंमै कापसिललकपदा खुनंगाकपा वॉलंटियर अमा सोकले हॉस्पिटल दा पुखतुना लाइकनाख्रे Like-minded group LMG की चीफ एडवाइजर ओरिबा कंगलीपा की मैरा की चीफ एडिटर 𝐂𝐲𝐸𝐬 कंडीशन अमता याउदना खुदकता थादोकपियु हाइना अपील तौरकले नॉर्थ ईस्ट विंडोना संदोक्सरिबा नुंगथिलगी पाउ मियेंग ताबिरिबा सिंगबु चन माइबमना खुरुमजरी हौजिक पाउ संदोकना पिजरी ngarang numidang pung 13 makhairom tabada more turel wangma leikaida airtel gi office building da matam kharagi hangba police commando gi outpost da kugi militant sina rocket profile grenade rpg kapsan duda landarakpada police personnel mari asokapan nangkhre hari asokpa singh adudi dalyangam komshon M Priya Kumar N Warzau amasung M Sunil ni hari adubu khudong tiningai oiba maongda sokpadi natte hari RPG adu police outpost adugi faklang ani fauzil laklaga personal singi tumfam ka manakta pokhai ba adu da thongnau latrine gi kumud atei potlam kaya pungtoi toina kaike faklang da bomb machet kaya marum su panke panba yabadi ngarang nungthil moreda kondong larimbi manakta leiba Assam Rifles ki location point more police commando ki team amana chatlingai da langnom vangta kuki militant singna lumbaga chingthaktage nomai kapsanduna landarakpada commando personnel ama asokapan nangkibani sino makhokne sidai ne tatlaga pokairije sidai tatlaga pokairone ba asi yai bisina asida golise ore su ko so ni ulo adom ni phobro to ba mo ni lo daw ya ni tu apari somne sidai mo ko tu mo sigi shin to kore chalo mane lo ne si daung ne koi asopan yam hena jenjer koi bati hogde ki tumna usda kapsala ko pan ba ngasi nongalamdaida mafaudamdagi kuki militant singna tumukhong moirangpurel meitei khulda bom amadi nomai kapsinduna landarakpada khulunga pa village volunteer ama bom machena panbadagi sokle hari soklaba miyai adu tumukhong dagi chungakham lamyanba chei kunmanga ni hari hauzik rasmedi city da laikanari asopagi fibam luna leiri hari Like-minded group LMG Manipur ki chief advisor Oijina Tola Taraba awa ana nanglaba miyoi ba khunai gi damak kathopaga loinena miyam gi thabak thoram kayada mangzil thana chain chongliba Kanglei ki Meira ki chief editor 𝐂𝐲𝐸𝐬 Imphal police station a lokatpa case amaga mari lenena fazanduna thamliba asi karigumba makhal amatagi condition yaudana thadokpiragu haiduna LMZ na mari leneba singda appeal tawrakle LMZ ki publicity secretary Rakesh Nauremna thadrokpa appeal ki cherol amana hai Kanglei ki Meira pauche ki chief editor ama oina sanglaba chahi kaya miyam gi mit nakong singnaba lenga ki chawkhat thoram gi e pau sing amadi miyam gi e pau sing iduna amadi Fongduna miyam gi thogal tawduna lakliba senior journalist ase athuba matamda thadok piraktuna mahausago miyam gi damak pauche fongduna miyam gi thogal mapung fana tawhannaba mari leneba singna sembiu like-minded group LMZ Manipur ase kumjale singani kunmathoi gi luraba COVID-19 pandemic manungda 𝐂𝐲𝐸𝐬 masamagna chief advisor oijuna linkhat kiba group amani group asina COVID leina laichotna maram oiraga leikhirabi hairoktagi nupi amagi naitom oina leihoribi nupi macha amada ahanba oina mateng pangba hodokpadagi hauna ngasi fawda lambigi accident yummai chakpa ka hena aruba anaba amadi atai khudong thiba kayana maram oiraga awa ana tarba singda imung chama kuntra gi mathakda mateng panglapagi thabak thoram singda saruk yaduna humanitarian ama oina kathokpaga loinena hotnariba oja asibu fazinduna thamliba si thamoi sokna nungaitaba fongdokli hari cherol asina hai landaba amadi soidaba ngamdaba miyoi mapokni oza samjaina mahaki pau cheda e pau fongba matamda soiki lankhiba yauramba taragasu ngakpiu e pau ama fongbagi freedom of rights adubusu sinabiu haina makatarakle
Joint Director Veterinary Dr. 𝐂𝐲𝐸𝐬 gi meeting makhada Moirang Veterinary Hospital gi Veterinary Officer Dr. M. Vidyasandra amadi staff singna Visnupur District gi Fuvalada sa sanda naganba foot and mouth disease dagi ngaktoknaba san singda hidak kapa hokre ngasi ayuk Fuwala Ward number 2 dagi hona Sangonda chatuna hidak kapa gi thabak adu chathaki hidak kapa duga mari lenina Dr. M. Vidyasandra na Lisangani kunhumdoi amadi kunmari gi oina ngasidagi hauraga Moirang area gi hidak asi kapani haki ahoba nimita san yankai hidak kafki Third round FMD vaccination program under DBO Bisenpur 2023-24 gi oina ngasidagi hauraga Moirang gi area gi oina Fuwala gi hauraga sumana kapasing sidi hojaba Hauzik pau gi marak thatna atenba break amatang lominasi The pinnacles of success for your children. Get enrolled to one of the finest schools in Northeast India, 𝐶𝐄𝐂𝐄𝐄 School. Excellence in education. Diabetes ko loy nila hingbaseng thamagi manungda control to bangamle. Urea creatinine wangbasu thamagi manungda hanthaba ngamle. Khong hamba nungai tebasu numit manga nigi manungda fahan bangamle. Pile saibadi nungsang nabasu chama da chama fahan bangamle. Cholesterol wangba numit kunida normal oy bangamle. BP wangbasu thamagi manungda normal oy bangamle. Fatty liver oy basu thamagi manungda fagat han bangamle. Pumnamak natural oy ba hidak makalna laing jabani. Hakchang da sokadaba side effect amata laite. Makata na hidak chabagi mathau su tararoy. Hena kupa parol gidamak ngasimak langsin birau Diabetes Hospital Soibam Laikai Ayangpali Road opposite Karkinos Jennings Hospital Porompat Imphal East near Punjab National Bank. Break matungda mayam bataram na ukchari makatapa pau pizari Thawbal Nongpok Chingda Leriba Nongpok Ningthau Apanthoibi Udra Sanglen Thawbal gi emergency GB meeting ngasi Ivudo event dogi khubamda pangthokre Nauna Semlaba Trust ki maru oiba thawpuba sing khangdokpaga loinina waref kaya lokre ngasi gi mifomna Nauna Semlaba Trust Nongpok Ningthau Apanthoibi Trust thawpugadaba sing Puyam Samu Meiteibu President Ningomam Razenbu Secretary Thongam Boychan Bu Treasurer amadi Ratan Lesang Tembu Cultural Organizing Secretary oina apunba executive member Taramatoi yauna punna trust ke member kuntra manga khankre trust ke secretary Ningomam Razen na phongdorakpada Nongpok Ningthau Apanthoibi Utra Sanglen Thawbal gi November thada pangthokiba general body da laukiba waref sing adu thabak oina onthoknaba ngasigi emergency GB meeting ase pangthokpani chai asigi December 9 da register tawraba Nongpok Ningthau Apanthoibi trust asina Ivudo event dogi anoba sanglen ama saba amadi lakliba April thada lai haraubaga mari lenaba nimit nifumanga gi workshop ama pangthoktuna umang lai haraubagi matangda mipung khuding mamut tana wakal taminaba haiba waref sing laure haina phongdoraki Ivudo event dogi anoba sanglen ama saba amadi lakliba chei lisangani kunmari gi April thadagi hauraga nimit nifumanga ni chupna lai harauba mari lenena hiramda Pangtokadaba workshop ama pangtoknaba waref sing lokre November tang mga ay punta daw matamda ko yi mabuto apan yi lai jing sila ko yi energy lebih pasok ko matugda ko nam dinu budi do logi wa warek ki batungina ko ina ay ka mabuto apan ki resa ji trust to jai tuna ko ina resa ji ko khangchere resa number ji resa number na 1147 aduga tangna December ki tang 9 2003 ko yi 23 da koi hariba certificate si koi khangjare Arobida maroba pau amuhana pizari Moreda Police Commando gi outpost ta kuki terrorist singna ahingda bomb kapsinduna landara kre Kuki terrorist singna tumu khong Moirang Purel Meitei Lekai dengasi nongalamdai da bomb nomai kapsilakpada khungapa volunteer ama sokle hospital da pukhatuna laikana kre Like-minded group LMZ gi chief advisor Oriba Kanglei Paki Maira gi chief editor Wanghemsa Samjaibu condition amata yaudana khudakta thadokpiu haina appeal torakle
Northeast Windona Sandok Sari Banung Tilgi Pau Matang Sada Loisari, Ming Tabiriba Singbu Amuka Hana Chan Maibamna Kurumjari.